Imphal West District Police Commando na ngarang aina thingkraba lal holup kanglai yawol kannalup KYKL gi active member ama fare hairi pharaba miyoi adudi uchiwa awang laikai dagi atokpam ajit atopaming basanjit chahi yangkhaini thoi apokpa laikhidraba achau kawi hairi police tagi phangba paw amagi matung ina mahak lup asige masana masabu finance ki in charge lala koba miyoi amagi makhada ing kumja lisingani kunda thabak tawba horakpani mahakna haidorakpagi matung ina lilong sajing awang laikai dagi Yam Dinesh amasung ningom thong dagi khwairakkpam ibotomba hairiba miyoi ani asisu lup asiga mari lainarambadagi police na phagatkhre Lakliba yausang kumhaiga mari lainana Sri Govindaji Temple amadi akoiba mafam sing luna na thamnaba Manipur Chief Minister An Berena paikhalakpa thausalgi saruk ama oina Imphal East District Police Manipur Fire Service amadi Sri Govindaji Temple Board ke thomi sing ngase ayuk Govindaji Temple ke mantap amadi akoiba mafam sing sengdok samthokpagi thabak ngase ayuk sathakrai Kwakaichal lamdong laikai de leiba Brightway Club na sinduna numit mangani chupna satharakpa kilometer ama hena sangba soi maril sengdokpagi thabak ngasi loisinkhrai The Hillen Plan Home for Destitutes na tola taraba singidamak paikhalakpa thabak thawong sing asibu nungsibiduna oinam Joymangol OC Mayang Imphal Police Station asina home asigidamak thawai haksang yauna selgi mateng panglakhiba loinana amasung home asigi patron member oibiu haijabada hara horau yabi rakhibagi home asigi maikaidagi oinam Joymangolbu thagatpa fongdorakli Sahi nipu mangagi mathakta lairiba miyoi khudingmakta COVID-19 gi hidak kapthokpagi thabak lakliba April gi amadagi hauragani haina ngarang pangthokkiba Union Cabinet ki mifam na warep laukrei Cabinet mifam adu loirabagi tungda Union Minister Prakash Javadekar na Paumising gi khuthangda haikibada chahi suraba haibadi chahi nipu mangagi mathakta laiba miyoi khudingmakna hidak asi kapthok haunanaba manak nakpada laiba mari lainaba singda thuna ming chansinbiu masigi mathakta India gi oina hidak asi marang kaina lairi miyam pakhatpiganu hainasu appeal tawki ngasi asi India pumbada COVID-19 sandorakpadagi laibak sinba thungna laina asidagi ngakthoknaba lockdown thamkhibagi chahum ko humphumari subanumiti pungpham asi phawbada India gi oina nongmada positive oiba masing lising nifuga chatra taramanga nongna thengnakiba asiga paraga hojik phawbada apunba India gi oiba positive case masing miyoi crore ama lakh tara taruk lising marfutarukka satret marifutara taruk sukrei Union Health Ministry gi matung ina mamangi nimit 12 ni dagi ngasi phawbada punna pabada miyoi crore ahum lakh nifu manga ga chahum humdra taret hojik phawbada sukrei Israel da anoba president khananabagi pangthokkiba mikhal da ngarang chada humpu taret ka dasmik anigi changda bot thadana khrei handaki mikhal asi sahi anigi manungda pangthokpa marirak suba mikhal oibaga loinana member samaga kun khangani adumakpo Israel Central Election Committee gi maikadegi COVID-19 gi license asina maram oiraga ngasi nungthil phawba bot thiba ngamgani thajide hairi panbaya ba wafam amana mamang sahi lisingani mapandagi hauna president oiduna lakhibaga loinana lisinga maga samapan metru taragi atheng saruk dasu chahi ahum president oiramnabani